Assam da Esing ichau na mi kaya gi yum da asoka panthok na relief camp da laina ki ko mayam mi kaya gi punsi mang ki asuyam wara ba tanja se da Assam gi news channel sing se Hindu Muslim gi rajniti da oina tawi ko mayam Esing na e-mung da hek sanglak pada nang Hindu ra na ta nang Muslim laina hek angla oe ba mayam adu insaniyat masak khang ba mi do dharam jati ama ta yeng da vida awaba punna makki mateng se pange ba ko mayam ngasi video se mayam sarkar gi natte ba ko mayam Esing ichau gi mot la ba Esing do insaniyat ki i nangam kheba ko mayam 2026 ki August ki Esing ichau da micham kaya relief camp da leira bado houjik Esing se hantharamenina masa gi mayum da chatpa hauna khareba adubu Esing na duklam bana maram oiraga lainoi-folina yamna e-mungda hajallana awaba tareba mi singdo gi yum da leiraga manglan kaya ma manglam meba Sivasagar lamba kaya ma loina arembada tareba mayam Sivasagar amasung Charaideo se houjiksu awaba khang leba ko mayam adubu sarkar na 379 crore hena mateng pi kheba army amasung NDRF na ahing nungtin khai da vida mateng pi kheba mayam adubu awaba se yam kan banina sarkar gi mateng duna kopungam deba adubu stadium media gi camera se ban oeraba adugi tungda lan ama hawareba masigi lan se Assam ge praga na lanse sok na reba achawa corporate group na mateng pi kheba ko mayam samna habja Reliance na 21 crore pi kheba Adani na 11 crore pi kheba Kartik Aryan na 1 crore pi kheba masigi pau se highlight oina u leba masigi mateng se yamna chaweba makoina pi bese madugi damak ta thagat leba ko mayam adubu masida mateng pirakpa mayam sida mi kharagi mingdi khabar da khwaidagi hena pikna hapeba haibadi internet jawdabida mi kaya ma mateng pangeba mateng pangki mi singji ming ji list sida suk da bing hapeba mahak to kanano haibada mahak to Assam gi khwaidagi hena chawraba businessman amasung political leader ne ba ko mayam Badruddin Azman sahab se mahak na crore ani hena mahi team na Germany star da mateng pangeba aman Hussein Mansuri sahab se mahak ki AC room thadok laga Sivasagar khul da chatlaga miyam gi mateng pangeba madugi mafam se hi phau jau bunateba mafam do da mi kaya gi mateng mana pangheba amarom dana haflong da local muslim community pakhang macha mahina masjid tagi chanta tawraga phangla ko paisa ado awaba tariba mi kaya gi khutta sinna kheba ko mayam makhoi hindu muslim ama ta khai deba loina chap mana na yengeba maram di Assam se kan bagi hot naiba ko mayam asugamba youtuber mayam ama laireba ko mayam makhoi gi ming se kari gi no achauba list ta yaudri se ko masigi maram je ani thogeba ko mayam mahoina khalleba sarkar da piba gi mahutta chengchak oina leiraga mayam dai henbana phane na khalleba khud amana mateng pango se khud amana khangal loina khalleba madugi maramna makhoi gi mingse highlight oidum ne ba ko mayam adu mateng gi moi su chawna piba ko akoi gi youtuber mayam se thu chablok yam thagaleba maram di asu yam awaba tara matamda mayam da chengchak ama loi jawal bagi damakta selot jai hind